BJP MLA sing Apen penda phongdoknakhre Manipur haujuk lairiba Bharatiya Janata Party BJP na lusingba lenga ashigi MLA singweba tha khudingi pangtokpa normal meeting ngarang Imphal gi kaisampat nite pachu thekta leiba thambal sanglena pangtokre BJP Manipur Pradesh ki President in charge Nongthombam Nimbas na preside tawduna ngarang numidang pung mangaga makhai digi horaga numidang pung taruka makhai taramdai phawba pangthokiba BJP MLA singweba meeting aduda Chief Minister Yumnam Khemchand Yaona puna MLA taragani palom sarugaki BJP MLA singi marakta coordination laina thabak tawnaba amasung party ki organization mapangal kangkat hananabagi wafam yauna tuan issue kya gi matang da MLA singi marakta Apen bigi wafam kya ngarangi meeting aduda phongdokna khiyari adumaina ma Apen da singadu kari no haibadi pawgil khunasina phongdorakti Sikkim gi tunnel ningkhaibada mi tara siri Sikkim gi Namsi district paikhatpa Tista stage 6 hydroelectric project ki hauzik CM liba tunnel ama landslide na maram oiraga ningkhairak pari yamdrabada miyoi tara sikre miyoi kullomna tunnel manungda lekri hari singnaba kya gi marak mi kanbegi thabak akan mamong rescue team sing sathari adumaina ma akan manong leptana subana maram amasum singmai waiwa amasum husienba gas sing tunnel manungda leak oirakpana mi kanbegi thabak ta anobu khurau heri thaudo du samradang manak kilometer tare rom sangba tunnel amagi manungda thokibani report ki matung ina tunnel kin tharakpa matam matu National Hydroelectric Power Corporation NHPC gi officials ngasum project developer partel engineering gi mihut sing yauna miyoi kunga mangari gi kuntragani palom tunnel adu gi manungda lekhiari hauzik phawbada emergency team na miyoi taragani to rescue tawre miyoi taragani panni gi kun phawbana kilometer ahumlom sangsilaga leiba maphamda tunnel manungda lekri hari mi kanbegi thabak sathabada rescue team na yawriba miyoi kya asok apan nangle hari mi kanbegi thaba adu National Disaster Response Force NDRF State Disaster Response Force SDRF Sikkim Police Fire Department local volunteer singsi yawn sathari adumainamak tunnel adugi manungda carbon monoxide gas thokpa oxygen ki level nemba ubagi sang nemba masum tunnel adu khubana mi kanbegi thabak ta sound apan wari NDRF ki deputy commandant Bebe Kumar Nai lebak ning khairak padu tunnel manungda sarona kilometer 1.5 lom lap saruk thokibani NDRF ki team na thibu humbi ki thabak sa thabada hauzik phawbada miyoi taragi haksang phangle hari Sikkim gi Minister PS Tamangna thaudo odura laikhidraba singi maphamda awaba phongdokri Chief Minister na high state lengang na mi kanbegi thabak sa thariba duda araiba resourcing thadatu honari miyamna asumba nataba pawsing sandokpidana wa apel takhi magna hai sa thariba mi kanbegi thaba du mahak masana kupna monitor tawbaga loinana madi leinaba singna pangba ba mating punamak piduna mi kanbegi thabak hena yangsinana ba amasum safety standard singa na thabak tawnaba khanki West Bengal gi opposition lusingba Sobenda adhikari na Sikkim gi Chief Minister Prem Singha Tamanga pau phawnaduna mafam aduda oiriba phibam gi marik sumba I pau sing khangnaba honaki thaudo aduda awaba nanglaba miyoi sing ayambana Bengal gi Ulpaiguri district gi oigani thajanari Nagamisam tar Guwahati gi NIA na lokhatpa case ta phakhiba matai manau Guwahati gi jail du remand tokri Haukiba me tarahumdagi numit junglakpada lairon Wi-Fi kuki kuldagi kulasi ki kunja nupa nupi singna hana pharaba matungda khulai paiba koki theorist khutpu amada mamit amasu makhut pullaga sinakhibadagi mihathina hatlaba matung mamang thagi tarada kulasi ki mafam amadagi phangkiba pastor ani yauna Nagamisam taruki matana National Investigation Agency NIA na lokatpa case regular case number 7 of 2026 ka madi lainana tha sigi taraga nipan phawda puna phakhiba miyoi mari gi manungda ihana na tha sigi taraga ayukta lairon baifai khuldagi phakhiba watham pradip sai nifu apokpa W tombi amasum maki loinabi watham ongbi ayingbi bu NIA gi special court na Guwahati gi jail amagi custody da thamnaba remand pikre Makhui any case asiga mari lainana pharaba matungda NIA na makhui gi special court ta putholaga custodial interrogation sa thanabagi damak NIA gi custody da remand tawina ba player tawkhibani NIA gi maikedi gi tawrakpa player asida kotu na su ayaba piraduna makhui ani bu
ngarang July 12 ing 2013 fauba NIA gi custody da remand tawkhibani court ke ayaba matungina makhoi ani gi custody remand gi matam ngarang loireduna Thobal district ki khangapok te leiba agency asigi special court NIA na judicial custody remand player tawraduna puthorak para court na makhoi bu Guwahati da leiba jail amagi judicial custody da remand tawkhibani hari makhoi ani gi manung da W Pradip na Senjam Sirang maning lekai dagi ne du mahaki loinabi ayingbina Patsoi PS ki manung sanba khaidem dagi ne du sai kya gi mamang ni gi makhoi ani Christian lining lauduna Lairon by Kuki khul le rakhibani makhoi ani phadunu wong pongsa tharaglaba matung tha sigi taraga nipanda case asida sienabani haiba Lairon by khul dagi Lungau Lal by apokpa Paukten kam by amasum laimakhongi Molwai khul dagi lunming thang sithau allies Jack apokpa Paulen sithau busu NIA na fogakhibani makhoi ani the case asigi Yaona player torpagi matungina NIA gi special court na tha sigi kunga mari fawbu NIA gi custody da remand pirakpadigi haujiksu interrogation sa tharaklibani Sursampur Assembly constituency gi voter list salaktraba IDPC Imalai Marel Apun Maluk Nupi Sama Susampur Meetei Youth Organization Susampur Meitei Ethnic Class Victim Committee Apun Maluk Oiriba Susampur Meitei United Committee gi Maikai digi Yangkai Ganipan Susampur Assembly constituency da handak satakhiba SIR da ACC gi Meetei IDP Satreka Kuntraga Teret ki maming Yorak daba siga mari rendana SIR da ming pikhat audaba natragana SIR gi enumeration form Phanghaudabasingna committee asida tha asigi kunga homdoidigi kunga manga phawgi manungda pau pirakadabne hari SIR asigi matungda phongba draft electoral roll 2026 ta yankhagani pan Susampur asigi voter list yaudabasing Susampur Meitei ethnic class victim committee gi WhatsApp group ta upload tawragani hari members sing IDP sing the pau si yawhanbibaga loinana draft electoral roll da sitahaudana ba hotnabiu hari RPI gi Ramdas na Kanto Sabul gi thaudo enquiry tawnaba Amit Shah si thakri RPI gi sip amasum Ministry of Social Justice and Empowerment gi Minister of State Ramdas Athawalena Imphal West ki Kanto Sabul da Meitei gi yumsing mai thaki ba thaudo do enquiry tawnaba Union Home Minister Amit Shah da sirol pisingri thakri tha sigi taraga mapan RPI Athawale gi National President Oriba Union Minister of State Ramdas Athawalena Union Home Minister Amit Shah da ikhiba sirol adura mahakna hai July 13 da Sekmai Assembly constituency gi manung sana leiba Kanto Sabul da Meitei gi yumsing mai thaki badu yamna lebuk thiba mani Ramdas na mahaki sirol adura Union Home Minister gi puning singsiladuna thaudo adu taraga nipan suba Punjab Regiment gi game ka yamna nakna leba mapam amada thokibani maramaduna yum singmai thabagi thawdok thokibaduna mapam adura deploy tawriba security personnel singna kari tawraga leibigi haibigi wahang sing yamna haksina hangningai oi hari security leiriba mapam adura thawdo adu tarani hekta thokibi yabanati misang mikhai naidaba mawong ningthina inquiry ama tawnaba order tawphu maduda security singna kari thawdang lawkhibagi haibadu su yauna akoibada leiriba singdasu thokiba thawdo dugi matangna thikat piwairi karigumba thijin maduda security gi maikai digi thawoidaba amadi section dabagi khudam sing phanglagadi logi matung ina matik sabe action sing lokhat piyo haina Ramdas Athawale na Union Home Minister Amit Shah da ikiba market zero rodu thamli Maring area the border fencing tawi yaroi Indo-Myanmar gi ngamkhai gi maring na Khundaw area the border fencing khabagi thabak nauna paikhatnaba sem sariba sibu yaning daba phongtokpaga loinana Nagamiyam gi ayaba yaudana fencing khabagi thabak paikhat loidabani haina Real Ram area maring organization Ramona phongtorakli Ramo gi president ke Prakash maring na phongtokpada handak Assam Rifles ki team amana khulgi sipsing na border pillar number 82 dagi border fencing khabagi thabak amuk hauragani haina warning torakhiba buyanindi Maring Kangluki Miyoi Singna Maru Oina Kundaba border pillar 82 dagi 89 phawbagi marakta border fencing khaba yaro haina lup asina mamang dagi leptana lakhibaduda awhongba leti hari United Naga Council UNC amasung Ministry of Home Affairs na hiramasigi matang na mamang na wakhana khre amasung fencing khabagi thabaksu leptana lakhi
border fencing khabagi thabak amuk haunaba warep loroklibi karigino hain hangladuna khanghauduna thabak paikhalakpa sina jingnaba pokhali maring area da border fencing khabagi thabak amuk haunaba honarliba si khudakta lepkadabani haina prakash maring na makhatana phongdorakhi Nemsa Kipgen Lautfoknaba UN Sina Governor Takshinkri, Se Minister Y. Khemchand Lusungba, Manipur Langak Deputy Minister Oiriba Nemsa Kipgen Bu, Lautfoknaba United Naga Council UN Sina, Manipur Governor Ajay Kumar Balad Siro Lama Pishinduna Takshinkri. Indian Constitution ki Article 164 Clause 1 Governor the PDP power Sisinaduna, Deputy Minister Nemsa Kipgen Bu, Legal Ground Musum, Constitutional Morality Fugaibigi Maralda Lautokam to Ihaina UNC na Sirul Aduna Taxili. Metarahum the English and Kunga Tarukta Kulai Pai the Vanaga Misam Singbu Parava Matunda Taruk Ama Tamtina Hatkiba do Yamsa Kibgen Gimapu Ravana ST Tangboy Kibgen Lusimba Kuki National Front President Group KNFP Siena Maramna Taudo Ashigi Matanga Ticket Pamatam Maki Nupina Deputy Minister Oiduna Lairabadi Misal Mikai Naidana Ticket Pada Ayarapan Lagani Havigi Wapam Sirula to the Pali Nemsa Kipgena Minister Oiba Matamda Constitution Musum Logi Matungina Mipung Kudinda Misal Mikai Naidana Asumbata Wani Haina Wasakiva do Maki Mapuruivana Kulai Piber Lalhobo Group Amagi Lusimbo Oiduna Lairabanina Maki Wasak Adungak Gamgadori Bra Hyper Wapamsu Governor Repression Kiba Sirola to the Pali NIN Asan Mirai Nine investigation set Thare Kim Political pressure National Investigation Agency NIN Asan Mirai Nine investigation set Thare Haina Kuki NP Manipur Kimna Maral Sirakri NIN Kuki Zo Furuki Mui Sing Forgot Kibiki Tong Adobo Akan Mamon Condemn Torpagaloina Kuki gi Apex Budiam Oiriba Kuki NP Manipur gi statement Simatungina Lyron by Famadi Laimakong the Kuki Zogi Mui Sing Forgot Kibadu Subsaba Kudam Sangdam Yaudana Miyamgi Asawbamadi Political going to talk Libasarang Navasingasti named Tanabigi Panamda NI in a Torak Patongamani Nagamasa Tarukat Kiviki Tauduaduda Government Akan Action Local Pagaluina Tibuhum Bigitaba Kongjil Yang Satari Aduga Kuki Zogi Mui Taraga Manga Hatkiva Aduna Toina Lumna Series Oina Tabakti Kuki Zogi Mui Taraga Manga Hatkivadu NASN Muiba Amadi Masigi Proxy ZUFK and Hatpani Highness Kuki NP Manipur Maral Sirakli Loinana Kuki Taraga Manga Hatkiva Dugi Matanga investigation Satadri Amadi Victim Ohoraba Sing Housing Madugi Asum Well Pangmangam Lady Law enforcement singnasu double standard oiba maungda investigative agency sing yauna political amadi public pressure gi yenglaga thabak tawi dobu Kuki Zo community singidana asan mirai naiba maungna thabak tawi investigative agency singna political pressure yaudana maning tamna asan mirai naidaba maungna thabak tawgadabani loidana sabsab khudam sangdam phangdana Kuki Zo gi miyoi sing phaba punbigi thabaksu lepkadabani haidi Loinana Human Rights Organization, Civil Society Group Amadi, Judiciary Singnasu, Kanglu Karakta Target Tauduna, Atamna Satariba Tong as Lepan Binava, Honabi Yohanasu, Apple Torkibni. Kargegi Barde Taramgi, Yukal Marumdigi Congress Namodigi, Tongalda Protest Okri. AICC ki President Uriba Veteran Dalit Leader Malik Arjun Khargena. Ngarang masagi say marfuga mari surapigi thoram Delhi gi ten rajaji makta leba mayumda numiyungba matungda pangthokpada saruk yanabagi damag Lok Sabha gi opposition leader Rahul Gandhi amasung Priyanka Gandhi na singba Congress ki saknaira lusingba kyana Kharge gi yumda lakhi Congress lusingba singna Malik Arjun Kharge gi birthday gi thoram saruk yaramlaba matung ikhang khangaudana paumi amasung Delhi police na Tholakani Thazadaba Mongda Rahul Gandhi amasung Priyanka Gandhi na lusingdona Kharge gi yumga kilometer ani khara hena lamnana 7 Lokalyan Makta laiba Prime Minister Narendra Modi gi thongalda sensilaktuna akanba protest okri Malik Arjun Kharge gi mapok kumon thoram gi Yukal Marum digi lithoraktuna khongjanga si sangsilakpada Union Lenga ki make digi Union State Minister Jitendra Singhabo sangtainaba puraknaba tharakhi dubu Rahul Gandhi na maki wapam amata takidi Congress lusingba singna Cockroach Janata Party CJP na
Parliament tamna sangsilakhiba khongsatta security force na satakhiba ka hen thawngi damak Prime Minister amasum Home Minister Amit Shah resign tawnawa demand tawki Kharge gi birthday gi thar matungda khongjang asi sangsilakani khangawdabana paumi amasum security personnel singna mayoknaba ngamhawkhidi khongjang asi gi damak Rahul Gandhi bu security force na phajinduna thamluraba matung Jatra Stadium na pung khara detain taraba matungna thadorakhi Khongjang na saruk yakhiba singbu Delhi Police na stadium asi tamna puraklaga detain tawduna thamkibani ngarangi khongjang asi nahandagi hawkiba parliament mifamda lengangna NEET UG gi question paper leak oikibagi watho khananingdaba masum sonam wangsukna talibu demand sing thabak to onthok ningdabagi mami tarakpadigi sanction kibani sowaidi Panbaya of the Rahul Gandhi and the Mikranigi Mamangigi Satronki Ghost Khongjang sanction for Kibani. Khongjang as the Sarugaki Rahul Gandhi and Mahairoising the ethics at have a highway sileva sigi imung punamakta Satape etik ni Haiduna. Mahairoising Kolau Natabiaro Haki. Nagalanda prehistoric matam the Mioibana Ledamba Gurung Tengari. Yumtang Nariba Nagalangi Noglap district Manungsan Naga Hills Ophiolite Belki Manungda archaeologists could Puamana Tizin Humzin Vegitabak Satarubada prehistoric matam that Mioibana Leramba Gurung Surung Singamasum Rock settlers in Tingnabadagi Nagaland Gihau Krapa Puari Kangmada Asobumating Pangadori Archaeologists in Gitavas Makoina Satliu Sahisi Mars Tada Nagaland University Department of History and Archaeology Muting Yaona Isterasiki Department of Art and Culture gi officials in Apen Tim Amana preliminary archaeological expeditions at Tabada Tingarapani Research team Masi Professor Tiatosi Zamir Dr. Heme Lamthayu Dr. Lima Sanen Lungkaimer Archeological Research Officer Khumengti Robinson Huidroma Masum Delhi University ki Victoria Lerina Lusingmani Haidin su paus na makatan phongdorakli adu atenta na sum mem na thamjage hausikoina di mem paus matang se lusinjarage masum makata bano update mem puna ngai minasi